ꯁꯨꯛꯊꯕ ꯃꯇꯧꯗ ꯇꯌꯥꯜꯅ ꯍꯪꯂꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯆꯠꯈ꯭ꯔꯦ, ꯁꯨꯛꯊꯍꯧꯔꯦ, ꯈꯥꯝꯃꯨꯁꯤꯔꯣ? ꯈꯥꯝꯂꯨꯅꯨꯗ, ꯀꯩꯅꯣ ꯅꯪ ꯅꯌꯥꯅ ꯌꯥꯝ ꯍꯤꯒꯠꯈꯤꯗꯥꯏ, ꯈꯪꯕꯣꯟ ꯑꯣꯜꯂꯤꯁꯤꯕꯣ? ꯇꯌꯥꯜ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯇꯨꯅ ꯅꯣꯛꯂꯨꯔꯕꯁꯨ ꯑꯗꯨꯃꯛ ꯃꯥꯒꯤ ꯁꯛꯇꯝ ꯎꯔꯛꯏ, ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯁ ꯀꯥꯎꯊꯣꯛꯅꯕ ꯅꯠꯇ꯭ꯔꯣ ꯍꯣꯠꯅꯔꯤꯁꯦ, ꯑꯗꯨꯒ ꯅꯪꯅ ꯃꯣꯠ ꯁꯨꯝꯒꯠꯂ ꯊꯣꯔꯛꯄ? ꯃꯇꯣꯝꯇ ꯐꯥꯎꯔꯛꯄꯅꯤ, ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯈ꯭ꯔꯦ ꯈꯪꯈꯤꯕꯗ ꯑꯩꯅ ꯋꯥꯈꯤꯕꯗꯣ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯕꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗ ꯊꯃꯣꯏꯗ ꯂꯣꯟꯅ ꯊꯝꯖꯗꯨꯅ ꯃꯔꯨꯞ ꯑꯃꯒꯨꯝ ꯂꯣꯏꯅꯈꯤꯕ ꯃꯇꯝꯗꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯈꯤ, ꯋꯥꯁꯨ ꯋꯥꯈꯤ꯫ ꯑꯩꯅ ꯀ꯭ꯂꯥꯁ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯅꯣꯠ ꯁꯤꯟꯕꯤꯔꯝꯕ, ꯅꯣꯠꯕꯨꯛ ꯄꯤꯕꯤꯔꯛꯄ, ꯂꯥꯏꯔꯤꯛ ꯄꯥꯎ, ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯇꯠꯇꯅ ꯍꯥꯏꯔꯛꯈꯤꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯤ, ꯀꯥꯎꯕ ꯉꯝꯗꯦ꯫ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯇꯌꯥꯜ ꯅꯥꯀꯣꯡ ꯈꯣꯠꯂꯤ, ꯃꯗꯨ ꯎꯕ ꯅꯠꯇꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯑꯗꯨꯃꯛ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯁꯤꯡꯗꯣ ꯍꯥꯏꯊꯔꯛꯂꯤ꯫ ꯀꯣꯂꯦꯖ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯁꯨ ꯃꯥꯒꯤ ꯂꯝꯕꯤ ꯑꯃꯗ, ꯑꯩꯁꯨ ꯑꯩꯒꯤ ꯂꯝꯕꯤ ꯑꯃꯗ ꯂꯩꯍꯧꯕ꯫ ꯏꯈꯪ ꯈꯪꯍꯧꯗ ꯅꯣꯡꯃ ꯄꯦꯅꯨ ꯊꯦꯡꯅꯈꯤ꯫ ꯑꯩꯅ ꯃꯥꯒꯤ ꯃꯔꯝ ꯍꯪꯂꯨꯕꯗ ꯃꯥ ꯃꯄꯥꯟ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯃ ꯂꯝꯕꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯄꯣꯠꯐꯝꯗ ꯄꯦꯅꯨ ꯂꯩꯕꯗꯣ ꯎꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯄꯦꯅꯨꯒꯤ ꯅꯥꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯁꯤꯟꯖꯔꯛꯏ꯫ ꯄꯦꯅꯨ, ꯑꯩ ꯅꯣꯡꯗꯥꯏꯔꯦꯝꯕ, ꯀꯗꯣꯝ ꯆꯠꯂꯨꯕꯅꯣ? ꯁꯨꯝ MUꯗ ꯂꯥꯛꯂꯝꯕꯅꯤ, ꯀꯃꯥꯏ ꯇꯧꯔꯦ, ꯅꯨꯡꯉꯥꯏꯔꯤꯗꯅ? ꯅꯨꯡꯉꯥꯏꯔꯤ, ꯃꯈꯥ ꯇꯝꯊꯗ꯭ꯔꯦ, ꯌꯨꯝꯒꯤ ꯑꯋꯥ ꯑꯅꯥ ꯎꯕ ꯉꯝꯗ꯭ꯔꯦ, ꯅꯪꯗꯤ? MUꯗ ꯂꯥꯛꯂꯤꯁꯤꯅꯗꯤ ꯂꯨꯞꯀꯤ ꯑꯗꯨꯝ ꯌꯥꯎꯔꯤ ꯃꯥꯜꯂꯤ꯫ ꯍꯣꯏ ꯌꯥꯎꯔꯤ, ꯑꯗꯣ ꯁꯤꯟꯊꯥꯗꯤ ꯀꯃꯥꯏ ꯇꯧꯈ꯭ꯔꯦ? ꯃꯁꯛ ꯃꯁꯥꯁꯨ ꯎꯈꯤꯗ꯭ꯔꯦ, ꯋꯥꯆꯦꯞ ꯁ꯭ꯇꯦꯇꯁꯁꯨ ꯊꯝꯃꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯄꯦꯅꯨ ꯈꯪꯉꯥꯏ ꯍꯥꯏꯗꯣꯔꯛꯏ꯫ ꯍꯩꯃꯥ, ꯃꯥꯗꯤ ꯗꯦꯜꯂꯤꯗ UPSCꯒꯤ ꯀꯣꯆꯤꯡ ꯌꯥꯎꯕ ꯆꯪꯈ꯭ꯔꯕꯅꯤ, ꯅꯪ ꯈꯪꯍꯧꯗ꯭ꯔꯕꯣ? ꯍꯥ, ꯃꯥꯕꯣ? ꯍꯔꯥꯎꯔꯝꯕꯗꯣ ꯈꯪꯁꯨꯛ ꯁꯣꯛꯊꯔꯛꯏ꯫ ꯄꯦꯅꯨꯁꯨ ꯃꯥꯅ ꯑꯈꯪꯕ ꯃꯈꯩ ꯍꯥꯏꯔꯛꯏ꯫ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯕꯗ ꯀꯥꯎꯔꯝꯂꯅꯤ, ꯌꯥꯝ ꯊꯨꯅ ꯆꯪꯈꯤꯕꯅꯤ, ꯀꯣꯆꯤꯡ ꯍꯌꯦꯡ ꯍꯧꯔꯅꯤ ꯍꯥꯏꯕꯗꯨꯗ ꯉꯁꯤꯒꯨꯝꯕ ꯆꯪꯈꯤꯕꯅꯤ꯫ ꯈꯨꯗꯛꯀꯤ ꯇꯤꯀꯦꯠ ꯀꯛꯅꯕ ꯍꯣꯠꯅꯕꯗ ꯏꯃꯥꯏꯄꯦꯝꯃ, ꯃꯥꯅ ꯂꯥꯡꯈꯤꯕ ꯏꯁꯧꯗꯣ꯫ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤꯗ ꯍꯧꯈꯤꯕ ꯊꯤ ꯑꯣꯜꯂ ꯋꯥꯔꯤꯗꯣ ꯅꯪ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯊꯤꯅꯝ ꯅꯝꯂ ꯂꯩꯔꯣ, ꯐꯨꯏꯅꯤꯅ꯫ ꯁꯥꯎꯔꯒ ꯇꯌꯥꯜꯅ ꯍꯥꯏꯔꯛꯄꯅꯤ, ꯃꯇꯥꯎꯗꯨꯅ ꯑꯗꯨꯛ ꯊꯤꯅ ꯆꯩꯔꯤꯕꯗꯣ ꯃꯅꯥꯗ ꯍꯥꯞꯇꯦ꯫ ꯏꯆꯟꯒꯤ ꯃꯤꯅꯣꯛꯇ ꯃꯥꯁꯨ ꯅꯣꯛꯂꯨꯕ ꯑꯗꯨꯅ ꯀꯨꯏꯈ꯭ꯔꯕ ꯃꯇꯝꯗ ꯁꯤꯟꯊꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯣꯛꯆꯈꯤꯕꯗꯣ ꯃꯤꯀꯨꯞꯇꯨꯗ ꯅꯤꯡꯁꯤꯡꯂꯛꯄꯅꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯗ ꯆꯠꯂꯝꯕꯗ ꯑꯩꯅ ꯋꯥꯔꯧꯖꯈꯤ꯫ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯟꯈꯤ, ꯑꯩ ꯃꯥꯒꯤ ꯀꯔꯤ ꯑꯣꯏꯔꯤ, ꯀꯔꯤꯁꯨ ꯑꯣꯏꯗꯦ꯫ ꯃꯥꯒ ꯑꯩꯒ ꯀꯔꯤ ꯊꯣꯛꯅꯩ, ꯀꯔꯤꯁꯨ ꯊꯣꯛꯅꯗꯦ꯫ ꯑꯗꯨꯕꯨ ꯇꯨꯝꯕ ꯆꯥꯕ ꯆꯠꯄ, ꯂꯩꯔꯨ ꯈꯨꯗꯤꯡ, ꯇꯧꯔꯨ ꯈꯨꯗꯤꯡ ꯃꯥꯕꯨꯗꯤ ꯑꯗꯨꯃꯛ ꯈꯟꯗꯨꯅꯇ ꯂꯩꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯧꯔꯛꯄꯗꯁꯨ ꯉꯥꯎꯆꯠꯅꯍꯟꯕ, ꯅꯨꯡꯁꯤꯅꯔꯕꯁꯨ ꯉꯥꯎꯆꯠꯅꯍꯟꯕ, ꯃꯁꯤꯇꯕꯨ ꯅꯠꯇꯅ ꯀꯥꯏꯅꯔꯕꯁꯨ ꯉꯥꯎꯆꯠꯅꯍꯟꯕ꯫ ꯉꯛꯇ꯭ꯔꯥ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ? ꯍꯣꯏ ꯑꯩꯗꯤ ꯉꯛꯇꯦ, ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯑꯩꯅ ꯉꯛꯄꯗꯤ ꯑꯍꯥꯟꯕ ꯎꯅꯕꯗ ꯅꯣꯛꯄ ꯀꯥꯎꯈ꯭ꯔꯕ, ꯊꯥꯁꯤ ꯑꯣꯏꯗꯨꯅꯇ ꯂꯩꯔꯕ ꯅꯃꯥꯏꯗꯨꯗ ꯅꯣꯛꯍꯟꯕ ꯉꯝꯈ꯭ꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯍꯦꯟꯅ ꯉꯛꯄ ꯄꯣꯛꯑꯦ, ꯈꯪꯉꯕꯣ? ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯅꯣꯛꯂꯛꯏ, ꯇꯌꯥꯜ ꯈꯗꯥꯡ ꯏꯜꯂꯤ꯫ ꯇꯌꯥꯜꯕꯨ ꯌꯦꯡꯗꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯁꯥꯒꯤ ꯆꯤꯔꯥꯏꯗ ꯈꯨꯠꯄꯤ ꯈꯨꯠꯌꯥꯏ ꯑꯅꯤꯅ ꯇꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯆꯨꯝꯃꯦ, ꯃꯥꯅ ꯑꯩꯕꯨ ꯅꯣꯛꯍꯜꯂꯝꯂꯦ, ꯑꯗꯨꯕꯨ ꯇꯌꯥꯜ, ꯅꯣꯛꯍꯟꯕꯤꯔꯝꯕ ꯑꯁꯤꯅꯅꯤ ꯁꯤꯟꯊꯥꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤꯕ꯫ ꯍꯦꯟꯅ ꯃꯥꯅ ꯃꯄꯥꯟ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯀꯥꯎꯗ꯭ꯔꯤ꯫ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯄꯦꯅꯨꯅ ꯇꯝꯂꯝꯕ ꯁꯤꯟꯊꯥꯒꯤ ꯄꯥꯎ ꯇꯥꯔꯨꯔꯕ ꯃꯇꯨꯡ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ ꯂꯦꯜꯂꯤ꯫ ꯃꯄꯥꯟ ꯊꯣꯛꯄ ꯐꯥꯎ ꯇꯜꯂꯗꯨꯅ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯦ꯫ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩ꯫ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯄꯥ ꯃꯃꯥ ꯃꯆꯦ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯆꯦ ꯑꯣꯏꯔꯤꯕꯤ ꯂꯩꯁꯦꯝꯕꯤꯅ ꯍꯪꯂꯛꯏ ꯃꯧꯄ꯭ꯋꯥꯗ, ꯀꯩꯅꯣ ꯇꯣꯝꯕ, ꯍꯟꯗꯛ ꯃꯔꯛ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯌꯨ ꯌꯥꯗꯕ, ꯇꯨꯝꯕ ꯍꯟꯖꯤꯜꯂꯛꯄ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯛ ꯎꯒꯦ ꯐꯪꯖꯗꯕ ꯏꯆꯥ ꯅꯨꯄꯥꯅ ꯌꯨꯝꯗ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯤꯕꯁꯦ ꯀꯩꯗꯧꯔꯦ? ꯃꯃꯥ ꯑꯌꯤꯡꯕꯤꯁꯨ ꯈꯪꯅꯤꯡꯅ ꯍꯪꯂꯛꯄꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯀꯔꯤꯝ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯆꯥꯔꯤ꯫ ꯂꯨꯈꯣꯏꯅꯁꯨ ꯍꯪꯖꯤꯜꯂꯛꯏ, ꯏꯄꯥꯒꯤ ꯇꯣꯝꯕ, ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯗꯧꯅ ꯊꯕꯛ ꯇꯧꯕꯒꯤ ꯍꯩꯅꯕꯤꯗꯨ ꯁꯦꯝꯗꯣꯛꯎ꯫ ꯇꯧꯅꯤꯡꯂꯒ ꯈꯥꯝꯕ ꯊꯤꯡꯕ ꯌꯥꯗꯕ, ꯇꯟꯈ꯭ꯔꯒꯅ ꯅꯨꯡ ꯐꯨꯛꯄꯗꯧꯅ ꯇꯧꯕꯗꯨ ꯇꯧꯒꯅꯨꯀꯣ꯫
ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯑꯗꯨ ꯇꯧꯔꯤꯕꯅꯤ ꯑꯗꯥ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯅꯪꯅ ꯍꯟꯗꯛ ꯅꯨꯃꯤꯠ 5-10ꯁꯤꯗ ꯃꯄꯥꯟ ꯊꯣꯛꯇ ꯂꯩꯔꯕꯗꯤ ꯃꯁꯥꯅ ꯍꯪꯕ ꯇꯥꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯃꯤ ꯈꯠꯅ ꯆꯩꯅ ꯇꯧꯔꯨꯕ꯭ꯔꯣ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯊꯠꯂꯒ ꯐꯨꯒꯅꯤ ꯀꯤꯍꯜꯂꯛꯄ ꯌꯥꯎꯔꯕ꯭ꯔꯥꯅꯦ ꯌꯥꯎꯗꯦꯗ ꯄꯥꯕꯨꯡ ꯁꯨꯝ ꯃꯤꯒꯤꯗ ꯃꯇꯦꯡ ꯄꯥꯡꯂꯦ ꯄꯥꯕꯨꯡꯒꯤꯗꯤ ꯄꯥꯡꯕꯤꯗꯕ ꯀꯨꯏꯔꯦꯅ ꯁꯨꯝ ꯄꯥꯡꯕꯅꯤ ꯍꯌꯦꯡ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯗꯤ ꯄꯥꯕꯨꯡꯒꯤ ꯊꯕꯛꯁꯦ ꯇꯧꯔꯒ ꯆꯥꯗꯣꯏꯅꯤ ꯑꯩꯁꯨ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯣꯏꯗꯧꯔꯤꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯄꯪꯉꯥꯡ ꯉꯥꯡꯉꯤ ꯌꯨꯝꯗ ꯂꯩꯔꯁꯨ ꯉꯥꯡꯉꯤ ꯂꯩꯇ꯭ꯔꯁꯨ ꯉꯥꯡꯉꯤ ꯍꯣ ꯅꯪꯒꯤꯅ ꯇꯧꯗꯨꯅꯅꯦ ꯂꯩꯁꯦꯝꯕꯤꯅ ꯍꯥꯏꯔꯛꯄꯅꯤ ꯃꯧꯄꯥꯗ ꯑꯗꯨꯒ ꯄꯨꯟꯅ ꯅꯣꯛꯏ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯄꯥꯒ ꯊꯕꯛ ꯁꯨꯔꯤ ꯅꯥꯀꯟꯗꯁꯨ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯊꯝꯂꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯈꯣꯜꯅ ꯑꯇꯣꯞꯄ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟꯗꯣ ꯉꯥꯜꯂꯛꯄ ꯎꯕꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯨꯏ ꯇꯧꯔꯝꯂꯤꯕ ꯃꯊꯧꯗꯣ ꯂꯪꯊꯣꯛꯏ ꯃꯣꯕꯥꯏꯜꯗꯨ ꯇꯞ ꯄꯥꯏꯈꯠꯂꯤ ꯁꯤꯟꯊꯥꯒꯤ ꯇꯦꯛꯁ 2 ꯂꯩꯔꯝꯃꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩ ꯗꯦꯜꯂꯤꯗ ꯀꯣꯆꯤꯡ ꯌꯥꯎꯕ ꯆꯠꯂꯦ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯈꯪꯍꯧꯗꯦ ꯄꯦꯊꯗꯨꯅ ꯂꯩꯔꯛꯄ ꯅꯨꯄꯥ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯃꯤꯅꯣꯛ ꯆꯣꯡꯊꯣꯔꯛꯈꯤꯕ ꯐꯖꯩ ꯃꯤꯅꯣꯛꯇꯣ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯄꯩ ꯃꯇꯨꯝꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯅꯨꯃꯤꯗꯥꯡꯒꯤ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯄꯩꯅ ꯀꯨꯞꯁꯤꯜꯂꯨꯔꯕ ꯃꯦꯡꯂꯕ ꯊꯥꯖꯅ ꯑꯃꯨꯕ ꯂꯩꯆꯤꯜꯒꯤ ꯃꯔꯨꯝꯗꯒꯤ ꯂꯤꯊꯣꯔꯛꯄꯒꯨꯝ ꯅꯤꯡꯊꯤꯖꯩ ꯉꯧꯔꯕ ꯌꯥꯇꯣꯟꯗ ꯄꯨꯊꯣꯛꯈꯤꯕ ꯈꯪꯍꯧꯗꯦ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤꯗ ꯍꯧꯈ꯭ꯔꯕ ꯃꯤꯀꯨꯞꯇꯨꯕꯨ ꯅꯤꯡꯁꯤꯡꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯃꯤꯀꯨꯞꯁꯤꯗ ꯅꯣꯛꯂꯕꯁꯨ ꯅꯨꯃꯤꯠꯇꯨꯗ ꯅꯣꯛꯆꯈꯤꯕ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛꯇꯣ ꯌꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯇꯥꯎꯒꯤ ꯑꯋꯥꯕꯗꯣ ꯎꯕꯗ ꯇꯌꯥꯠꯁꯨ ꯆꯩꯔꯛꯇ꯭ꯔꯦ ꯁꯥꯎꯔꯨꯕꯁꯨ ꯇꯧꯗ꯭ꯔꯦ ꯐꯅ ꯃꯥꯕꯨ ꯅꯪꯅ ꯅꯨꯡꯁꯤꯔꯕꯁꯨ ꯅꯪꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯑꯍꯦꯟꯕ ꯑꯃꯒꯤꯗꯃꯛ ꯆꯠꯈ꯭ꯔꯕꯅꯤ ꯅꯪ ꯁꯤꯕ ꯆꯪꯕ ꯃꯉꯣꯟꯗ ꯀꯩꯁꯨ ꯈꯟꯕꯤꯕ ꯅꯠꯇꯦ ꯍꯣꯏ ꯃꯥꯅ ꯁꯤꯈꯤ ꯅꯥꯈꯤꯕꯅꯤ ꯍꯥꯏꯔꯕꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯣꯏ ꯑꯩꯁꯨ ꯑꯗꯨꯗꯤ ꯅꯠꯇꯦꯗꯅ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯍꯟꯖꯔꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯏꯆꯟꯒ ꯅꯛꯁꯤꯟꯅꯗꯕ ꯌꯥꯗꯕꯅꯤ ꯏꯆꯟ ꯄꯜꯂꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯣꯛꯂꯛꯏ ꯑꯉꯥꯎꯕꯤ ꯑꯉꯥꯡꯗꯣ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯌꯦꯡꯕ ꯃꯇꯧꯗꯣ ꯃꯆꯤꯟ ꯃꯈꯥꯅ ꯌꯥꯡꯂꯤꯕ ꯑꯗꯨꯅꯦ ꯈꯜꯂꯣ ꯈꯔ ꯈꯜꯂꯁꯤꯔ ꯈꯜꯂꯤꯕꯅꯤ ꯃꯥꯅ ꯍꯥꯏꯔꯝꯂꯤꯅꯦ ꯑꯩꯁꯦ ꯆꯤꯔꯥꯏ ꯇꯥꯡꯉꯤ ꯂꯤꯔꯤ ꯅꯪꯅ ꯑꯉꯥꯡ ꯃꯥꯜꯂꯤ ꯇꯁ ꯀꯝꯗꯧꯋꯦ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯉꯝꯗꯕ ꯋꯥ ꯑꯃ ꯍꯥꯏꯔꯝꯂꯦ ꯃꯊꯪꯗꯤ ꯑꯍꯥꯎꯕ ꯑꯃ ꯂꯩꯔ ꯄꯤꯖꯊꯣꯛꯀꯦ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯏꯅ ꯀꯩꯝꯇꯁꯨ ꯂꯩꯔꯛꯇꯦ ꯏꯕꯥꯅꯤ ꯇꯧꯔꯤꯕ ꯑꯩꯁꯨ ꯀꯣꯟꯅꯗ ꯈꯜꯂꯛꯏ ꯃꯊꯪ ꯀꯩꯅꯣꯝ ꯄꯤꯖꯁꯤ ꯃꯉꯥꯎꯗꯤ ꯈꯔ ꯊꯤꯔꯦ ꯈꯪꯉꯤ ꯃꯗꯨꯏ ꯑꯉꯥꯡꯗꯣ ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯆꯩ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯁꯛ ꯍꯥꯏꯔꯕꯗꯤ ꯃꯇꯝ ꯃꯍꯥꯛꯅꯤ ꯂꯩꯕ ꯉꯝꯂꯣꯏ ꯈꯥꯝꯕ ꯌꯥꯔꯣꯏ ꯉꯁꯤ ꯍꯌꯦꯡ ꯉꯔꯥꯡ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯠꯈꯤꯅꯤ ꯍꯧꯈꯤꯅꯤ ꯃꯇꯝ ꯃꯥꯅ ꯁꯥꯟꯅꯕ ꯇꯥꯏꯕꯪꯅꯤ ꯊꯤꯡꯕ ꯊꯠꯄ ꯉꯝꯗꯦ ꯃꯇꯝ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯊꯋꯥꯏ ꯀꯌꯥ ꯂꯥꯛꯏ ꯊꯋꯥꯏ ꯀꯌా ꯆꯠꯈꯤ ꯃꯃꯤꯠ ꯇꯥꯡꯕ ꯃꯅꯥ ꯄꯪꯕ ꯃꯈꯣꯡ ꯌꯥꯡꯕ ꯁꯛꯎꯗꯕ ꯈꯨꯠꯁꯦꯝꯅꯤ ꯃꯍꯥꯛꯇꯤ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯆꯠꯈꯤꯕꯅ ꯏꯆꯟꯈꯣꯏꯁꯨ MA ꯑꯍꯥꯟꯕ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯂꯦ ꯑꯦꯁꯥꯏꯟꯃꯦꯟ ꯏꯟꯇꯔꯅꯦꯜ ꯑꯦꯁꯦꯁꯃꯦꯟ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯩꯁꯥ ꯑꯅꯤꯗꯨꯁꯨ ꯑꯃꯅ ꯑꯃꯕꯨ ꯑꯌꯦꯠꯄ ꯄꯤꯔꯨꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅꯤ ꯈꯨꯠꯇ ꯃꯣꯕꯥꯏꯜ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯒꯤ ꯋꯥꯔꯛꯄꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯕꯅꯤ ꯍꯥꯏꯅ ꯃꯣꯕꯥꯏꯜ ꯅꯝꯂꯒ ꯂꯩꯒꯅꯤ ꯏꯆꯟꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯩ ꯃꯣꯕꯥꯏꯜ ꯂꯥꯝꯗꯨꯅ ꯌꯦꯡꯂꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯇꯦꯛꯁ 2-3 ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯤ ꯗꯇꯥ ꯑꯣꯐ ꯊꯝꯂꯗꯤ ꯀꯩꯗꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯅꯨꯄꯤ ꯅꯣꯏꯁꯦ ꯆꯤꯝꯕꯥꯜ ꯇꯨꯝꯊꯣꯛꯏ ꯈꯨꯕꯤꯗꯨꯅ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯁꯨꯝ ꯇꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯥꯏꯄꯤꯡ ꯇꯧꯔꯛꯏ ꯏꯆꯟꯁꯨ ꯍꯟꯗꯣꯛꯂꯨꯗꯦ ꯊꯥꯔꯛꯀꯗꯧꯔꯤꯕ ꯇꯦꯛꯁꯇꯨ ꯉꯥꯏꯔꯤ ꯌꯥꯝ ꯆꯥꯎꯊꯣꯛꯏ ꯁꯤꯟ ꯇꯧꯔꯒ ꯇꯦꯛꯁ ꯍꯜꯂꯛꯇꯦ ꯁꯨꯛꯇꯛ ꯇꯧꯏ ꯏꯆꯟꯗꯣ ꯇꯦꯛꯁ ꯑꯃꯒꯁꯨ ꯊꯥꯖꯤꯜꯂꯛꯏ ꯑꯣ ꯌꯥꯝ ꯉꯝꯃꯤꯀꯣ ꯅꯪꯁꯨ ꯅꯍꯥꯟ ꯎꯅꯕ ꯃꯇꯝꯗꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯕ ꯁꯥꯔꯝꯕ ꯑꯗꯨꯒ ꯈꯗ꯭ꯔꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯝꯃꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄꯗ ꯏꯆꯟꯁꯨ ꯇꯨꯃꯤꯟ ꯂꯩꯕ ꯇꯧꯗ꯭ꯔꯦ ꯅꯨꯄꯥ ꯃꯥꯅ ꯉꯝꯍꯟꯕ ꯌꯥꯗꯦ ꯃꯇꯧꯒꯨꯝ ꯈꯨꯕꯤ ꯑꯅꯤꯗꯣ ꯂꯝꯖꯦꯜ ꯊꯥꯗꯨꯅ ꯇꯦꯛꯁꯍꯜꯂꯤ ꯏꯁ ꯑꯩꯕꯨ ꯈꯗ꯭ꯔꯛꯀꯤ ꯑꯉꯥꯡ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯈꯗ꯭ꯔꯛ ꯃꯄꯤꯅꯤ ꯅꯪ ꯁꯛꯇꯥ ꯌꯥꯝ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗ ꯃꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯇꯦꯛꯁꯍꯜꯂꯤ
Ho kadai delegi hozikpo sana ibungo ariba lambi da lepli kaidori banang de kadorong gadong malino nang haidana aina karam khangadra churup thakli tharakli ba text ubada ichando khutta pairam mobile do table da tak thadai lairik param ba sana thoi do khonjal kalap hairi lairik paw ya drop phone sum yeng lei do yeng na badi nang na sin bana drop kanana nangon na masigi thamoi kai ba ri ban pa se sinbir oge paw phong na bahogal pa hai sidi khara dum pai ba ta bani phone se sana thoi na ngangak li ba do onsil laga khumlu ranga mobile do umu pai khali suktok laga yam thuna text typing towi tha o dudi mobile da su thamki khutsa tara to masamarak da thingzili aduga matha yam sana sana thoi dai ri as sana thoi matha sa le da nongdarim baso numidang sakta ba haina wagi matau do ngasi su tori amamba da chakta ba thawai pan ba singi marakta taibang mi oina pokliba nupa oiba singsu yauri bani lambi na kanda gari kham gari da nangal nga tha lepli khut ani na mobile pairi chimbagi kachinda churup mazai loi phatri ba amasu chingli chingna maikho su kam thokli ichangi lakliba text aduda kari hangadabano khangda han mangam da mobile do hapchinli khuyai khudombi anina churup tu sabli sangna chingduna maikho sangna kam thokli yusu mabuk kai ba makai thaksilak lawani kam thokli ba maikho singdugi marak tu urakli adungai sintha makhoi ani gi nushine loina khiba matamdo hau kiba punshigi tangkak ama sinthana pau phaurakhiba numittudagi nongdairembaga makhoi ani mikup kangda pau phaunarakpa awa nungai tamtok tamsin tawnabadai naksina behelakiduna nushina bahaibado oirakhibani phonglubadi nushi haibado nongdairembana oikibani numidang tumlamdagi mikupni sintha mobile data on suktok torakhide nungthilgi matamda nongdairembana thakiba text adusu chatri mangon nami ataina tharakliba text mayamdo masing tharude shintha mahangna text halakpa dutabuni ngaisariba pakhang mahakna mobile do nakanda tham tumlagi honarui adubu tumthaba ngamda mobile do amuk namlure nangna inakta leirige aigi thamoigi wa nafamda phongba ngamda leihokhi lapna chatkrabasu inaktagi nungshibadi ngasisu mayeng tadri sintha ai nangbu nungshi masi hai haidana aingonda tathi chaibirakano nangna nungsiba ngamdrabasu idom tuminna nangbu yengduna leizage nangonda aibu nungsibirau haibasu haizaroi aitana nangbu nungsijage adobo nangbu aina yamna nungsi haibasimadi khanganningi khangbiyu khanganjari kayara khallaba tungda nupa oibagi thangna pumba khomjilaga phongdoklage khanna iruraba wahai paringsing ase sen toramlaga phaijub sing khatlaga tumthakre tumtharamdai mikupta nongdairemba mahangna ningjakibase atayama natte sinthana magi nungsibabu yabirakpa yahanbirao masi khaktani khanjakiba wakhal sida khannuna tumkiba oibana nongan phatringai phaijubka pulap longna hawatli nongdairemba mit phau singphatana pangdri mobile lamduna mobile data on tawgi honai adubu tawdringi mikupta sor hondokje mihul brang chongni tamthiraba porsak amabo makhutna sokna thengnaba hotnabaga manakre humang kangi data on tawba khaktada hek on tawbaga mamit laukthoktunni yengi lakliba vibration mayam maraktuda sinthagi message yauri notification dagi yenglui asukui base aisu nangna hairakpa ngaibani ibungo mi iyada yara leirasidabu wahai singdu urubada nongdairembado nungshi haiduna khanglaw laukhatli hai tomba kaidore manglaknari bro mama ayingbina laurakpani papa ibungo lukhoina mama da haibadu sutai ihe hagolo yengusi nacha se tumin leikre ai ke su tawde mama film yengambane aduda lawba nangga mai bungo ngawbra ngawdo onthokpani da ayingbina santhangna na haikibani tan kaire nongdaire bamana tawribadusu lukhoi tumthaba yadraduna thokre onthokpa isani da tumthaba yararoi mama ai thoklage
ꯍꯣꯏ ꯌꯥꯝ ꯉꯜꯂꯤ ꯉꯥꯏꯍꯥꯛꯇ ꯇꯨꯝꯕꯤꯔꯛꯈꯣ ꯀꯩꯗꯧꯕꯒꯦ ꯃꯄꯥ ꯑꯃꯒꯤ ꯃꯇꯥꯅꯦ ꯃꯆꯥ ꯑꯃꯒꯤ ꯃꯑꯣꯡꯅꯦ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯉꯥꯎꯍꯟꯕꯗ ꯏꯃꯥ ꯏꯄꯥ ꯇꯨꯝꯂꯤ ꯀꯥꯎꯈ꯭ꯔꯕꯅꯤꯕ ꯍꯣꯏꯗ ꯀꯩꯗꯧꯋꯦꯒꯦ ꯃꯃꯧ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯕ ꯅꯨꯃꯤꯠꯇ ꯃꯆꯥꯅꯨꯄꯥꯒꯤ ꯍꯔꯥꯎꯕ ꯁꯔꯨꯛ ꯌꯥꯕ ꯌꯥꯎꯕ ꯌꯥꯏ ꯀꯩꯅꯣ ꯁꯤꯟꯊꯥꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯇꯣ ꯑꯃꯨꯛ ꯌꯦꯡꯂꯒ ꯂꯣꯡꯅ ꯍꯥꯏꯊꯈꯤ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯁꯤꯟꯊꯥ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯤꯉꯩ ꯑꯆꯥꯛꯄ ꯆꯨꯔꯨꯞ ꯃꯆꯩꯗꯨꯒꯤ ꯃꯩꯁꯥ ꯐꯥꯎꯔꯛꯏ ꯑꯁ ꯁꯤ ꯍꯥꯏꯗꯨꯅ ꯃꯩꯁꯥ ꯐꯥꯎꯔꯛꯂꯤꯕ ꯈꯨꯠ ꯑꯗꯣ ꯀꯜꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯆꯨꯔꯨꯞ ꯃꯇꯦꯛꯇꯣ ꯈꯣꯡꯄꯥꯛꯅ ꯀꯟꯊꯤ ꯊꯣꯛꯅ ꯁ꯭ꯔꯨ ꯅꯩꯊꯠꯂꯤ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯅꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯅꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤꯅ ꯍꯥꯛꯊꯛꯇ ꯂꯩꯈꯥ ꯇꯥꯍꯧꯔꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅꯁꯨ ꯄꯥꯡꯗ꯭ꯔꯤꯕ ꯍꯤꯡꯆꯥꯕꯤ ꯃꯤꯔꯩ ꯍꯥꯠꯃꯥꯒꯤꯗꯃꯛ ꯑꯁꯨꯝꯅ ꯂꯦꯜꯂꯤꯕ If you overlove someone you get overhurt in return ꯏꯌꯥꯝꯕꯝꯅ ꯍꯥꯏꯕꯤꯔꯝꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯂꯔꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈꯤ ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯏꯅꯣ ꯑꯩꯅꯗ ꯅꯨꯡꯁꯤꯖꯔꯒ ꯂꯣꯏꯔꯦ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛꯇꯨꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯤꯁꯛꯇ ꯆꯩꯅꯥ ꯈꯛꯄꯤꯔꯣꯏ ꯈꯜꯂꯨꯕ ꯑꯩꯒꯤ ꯑꯔꯥꯟꯕ ꯑꯄꯪꯕ ꯋꯥꯈꯜ ꯑꯣꯏꯍꯧꯔꯦ ꯅꯩꯊꯦꯛꯈ꯭ꯔꯦ ꯃꯥꯕꯨ ꯃꯩꯁꯥ ꯄꯣꯛꯍꯟꯕꯒꯤ ꯆꯨꯔꯨꯞ ꯃꯆꯩꯗꯣ ꯑꯗꯨꯕꯨ ꯑꯋꯥꯠꯄ ꯂꯩꯇꯦ ꯃꯇꯥꯒꯨꯝ ꯃꯆꯩ ꯑꯃꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯆꯝꯈꯠꯂꯦ ꯐꯪꯍꯧꯔꯔꯣꯏꯗꯕ ꯈꯨꯊꯛꯇ ꯍꯨꯠ ꯍꯨꯠ ꯆꯤꯡꯗꯨꯅ ꯊꯛꯂꯤ ꯌꯦꯠꯄꯤ ꯊꯤꯡꯕꯤꯅꯕꯁꯨ ꯂꯩꯇꯦ ꯃꯐꯝꯗ ꯀꯦꯊꯔꯦꯗ ꯏꯃꯥꯟꯅꯕꯅꯤ ꯃꯔꯨꯞꯅꯤ ꯍꯥꯏꯔꯒ ꯍꯤꯔꯣ ꯑꯣꯏꯔꯝꯅꯤꯀꯣ ꯁꯅꯥꯊꯣꯏꯅ ꯏꯆꯟꯗ ꯍꯥꯏꯔꯤꯕꯅꯤ ꯃꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯉꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯏꯆꯟ ꯃꯥꯅ ꯀꯦꯕ ꯃꯗꯨꯒꯤꯅꯤ ꯁꯅꯥꯊꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯗꯕ ꯀꯅꯥꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯏꯆꯟꯗ ꯇꯣꯏꯅ ꯇꯥꯔꯕ ꯋꯥꯍꯩꯅꯤ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗꯦ ꯍꯩꯅꯗꯕꯁꯨ ꯇꯧꯔꯨꯗꯦ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯂꯩꯖꯗꯦ ꯈꯪꯉꯕꯣ ꯃꯤ ꯑꯝꯇ ꯊꯥꯖꯕ ꯄꯣꯛꯂꯔꯣꯏ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕ ꯑꯣ ꯑꯗꯨꯝ ꯃꯤ ꯃꯔꯛꯇ ꯂꯩꯔꯝꯂꯔꯣꯏ ꯅꯃꯥꯟꯅꯕꯤꯁꯦ ꯊꯥꯒꯠꯈ꯭ꯔꯦꯗ ꯅꯨꯄꯥꯁꯨ ꯑꯣꯏ ꯅꯪꯁꯨ ꯃꯆꯨꯝ ꯇꯥꯛꯀꯦ ꯊꯝꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯅꯍꯥꯟ ꯗꯥꯔꯦꯝꯕ ꯎꯅꯕ ꯊꯣꯛꯄꯗꯗꯤ ꯀꯦꯌꯨ ꯌꯥꯈꯤꯗꯦ ꯅꯣꯛꯂꯛꯏ ꯏꯆꯟꯗꯣ ꯆꯨꯝꯂꯕꯅꯤꯅ ꯀꯦꯔꯤꯕꯗꯣ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯗꯨꯅ ꯈꯨꯝꯂꯛꯏ ꯀꯦꯅꯤꯡꯗꯦ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗꯗꯤ ꯃꯤꯠꯈꯨꯝꯒ ꯗꯥꯔꯦꯝꯕꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨꯏꯅꯤ ꯃꯥꯁꯨ ꯃꯆꯨꯝ ꯇꯥꯛꯀꯦ ꯀꯦꯊꯔ ꯂꯥꯛꯇꯣꯏꯅꯤ ꯃꯥꯅ ꯍꯦꯜꯂꯟ ꯌꯥꯗꯦ ꯅꯨꯄꯥꯅꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯐꯖꯈ꯭ꯔꯕ ꯂꯦꯝꯁꯨ ꯌꯥꯝ ꯂꯦꯝꯃꯤ ꯃꯃꯤꯠꯇꯕꯨ ꯈꯤꯇꯪ ꯈꯨꯕꯩ ꯋꯥꯅꯤ ꯃꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯗꯤ ꯑꯝꯇ ꯌꯦꯡꯖꯅꯤꯡꯈ꯭ꯔꯦꯗ ꯑꯩꯕꯣ ꯃꯤ ꯁꯨꯛꯊꯥ ꯊꯥꯒꯠꯇꯕ ꯅꯪꯅ ꯊꯥꯒꯠꯂꯛꯄꯅꯤꯅ ꯑꯗꯨꯝ ꯈꯔꯗꯤ ꯇꯧꯔꯝꯃꯅꯤ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯣ ꯀꯣꯏꯌꯦ ꯀꯣꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯨꯄꯤꯗꯨꯅꯕꯨ ꯌꯥꯕ꯭ꯔꯣ ꯅꯣꯏꯅꯤ ꯀꯣꯏꯕ ꯆꯠꯇꯣꯏꯁꯦ ꯌꯥꯏ ꯏꯕꯦꯝꯃ ꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔ ꯆꯠꯇꯧꯔꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯇꯣꯛꯑꯦ ꯂꯩꯔꯝꯃꯨ ꯐꯖꯅ ꯑꯍꯦꯟ ꯍꯥꯏꯕ꯭ꯔꯥ ꯆꯔꯤ ꯇꯠꯁꯦ ꯃꯣꯏ ꯊꯦꯡꯅꯔꯒ ꯑꯃꯨꯛ ꯐꯨꯕꯤ ꯂꯩꯔꯝꯅꯤ ꯏꯕꯦꯝꯃ ꯀꯩꯁꯨꯝ ꯇꯧꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯁꯞꯇ꯭ꯔꯗꯣ ꯀꯤꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯀꯦꯕ ꯂꯣꯏꯔꯛꯂꯕꯗ ꯏꯆꯟ ꯁꯅꯥꯊꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯅꯕ ꯍꯥꯏꯔꯝꯂꯒ ꯈꯨꯠ ꯊꯥꯡꯒꯠꯂꯝꯂꯒ ꯆꯦꯟꯊꯣꯛꯈꯤ ꯆꯦꯟꯊꯣꯔꯛꯄꯗ ꯁ꯭ꯇꯦꯌꯔ ꯀꯨꯝꯐꯝꯗ ꯊꯦꯠꯂꯤꯕ ꯑꯄꯥꯛꯄ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯤꯀꯨꯞ ꯑꯃꯁꯨ ꯂꯦꯞꯂꯝꯂꯒ ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯟꯊꯣꯔꯛꯏ ꯃꯤꯠꯈꯨꯁꯨ ꯍꯣꯁꯇꯦꯜ ꯒꯦꯠ ꯋꯥꯡꯃꯗ ꯂꯩꯔꯝꯃꯤ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯁꯠ ꯇꯣꯡꯈꯠꯂꯤ ꯏꯆꯟꯅ ꯇꯣꯡꯈꯠꯂꯛꯄꯗ ꯃꯤꯈꯨꯅ ꯌꯥꯔꯕ ꯌꯥꯔꯦ ꯍꯔꯥꯎꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯏ ꯃꯤꯠꯈꯨꯁꯨ ꯃꯨꯛꯂꯒ ꯑꯍꯨꯕ ꯃꯤꯅ ꯃꯈꯣꯏꯅꯤ ꯆꯨꯝꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏ ꯆꯥꯟꯅꯖꯕꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯁꯛ ꯎꯔꯕꯗ ꯈꯖꯥꯏꯗ ꯍꯔꯥꯎꯃꯤꯅꯣꯛ ꯇꯝꯅꯗꯕ ꯉꯝꯗꯕꯅꯤ ꯑꯅꯤꯗꯨꯅ ꯊꯣꯔꯛꯄꯗ ꯈꯥꯕꯒꯤ ꯒꯥꯔꯤ ꯎꯕꯗ ꯏꯆꯟꯗꯣ ꯃꯤꯠꯈꯨꯒꯤ ꯈ꯭ꯋꯥꯡꯗ ꯀꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯃꯤꯠꯈꯨꯅ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯇꯣ ꯀꯩꯅꯣꯝ ꯂꯩꯔꯦ ꯇꯧꯁꯤꯟꯅꯔꯛꯑꯣ ꯃꯤꯠꯈꯨꯁꯨ ꯏꯆꯟꯒꯤ ꯏꯪꯒꯤꯠꯇ ꯈꯥꯕ ꯂꯩꯕꯗꯨ ꯎꯔꯕꯗ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯛꯂꯤꯕ ꯂꯩꯁꯥ ꯃꯥꯒꯤ ꯈꯨꯠꯇꯣ ꯅꯨꯄꯥ ꯃꯥꯒꯤ ꯈꯨꯠ ꯅꯥꯝꯃꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟ ꯆꯥꯛꯂꯁꯅꯨ ꯃꯇꯥꯒꯨꯝ ꯇꯧꯁꯤꯟꯅꯔꯛꯏ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯃꯥꯜꯍꯟꯗꯨꯅ ꯂꯦꯟꯅꯗꯨꯅ ꯆꯠꯈꯤ ꯈꯥꯕꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯈꯣꯏꯗꯧ ꯊꯤꯠꯂꯞ ꯌꯦꯡꯍꯧꯏ ꯃꯃꯥꯡꯊꯛꯇ ꯈꯥꯕ ꯑꯃꯗꯤ ꯏꯆꯟ ꯅꯛꯅꯔꯤꯉꯩ ꯃꯤꯀꯨꯞꯇ ꯃꯤꯈꯨꯒ ꯆꯠꯃꯤꯟꯅꯕ ꯄꯥꯎ ꯐꯥꯎꯅꯕ ꯁꯦꯟꯅꯕ ꯈꯛꯇꯗ ꯈꯥꯕꯗꯨ ꯃꯄꯨꯡ ꯊꯤꯠꯈꯤꯕꯅꯤ ꯈꯥꯕꯒꯤ ꯃꯤꯠꯃꯥꯡꯗ ꯑꯁꯦꯡꯕ ꯈꯨꯃꯩ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯇꯧꯔꯨꯔꯤꯕ ꯃꯑꯣꯡꯗꯣ MUꯗ ꯆꯠꯀꯟꯅꯇ ꯂꯩꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅꯁꯨ ꯎꯔꯦ ꯑꯅꯤꯗꯨꯕꯨ ꯆꯥꯗꯧꯒꯤ ꯃꯤꯠ ꯆꯣꯡꯊꯣꯛꯇꯦ ꯈꯛꯇꯅꯤ ꯈꯥꯛꯍꯧꯔꯤꯕ ꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕꯗ ꯁꯨꯞꯇ꯭ꯔꯦꯛ ꯍꯦꯛ ꯁꯨꯞꯂꯛꯄ ꯇꯦꯛꯈ꯭ꯔꯦ ꯕꯣꯇꯜꯗꯣ ꯃꯗꯨꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯏꯁꯤꯡꯅ ꯇꯌꯥꯜꯒꯤ ꯅꯪꯒꯜꯗ ꯆꯣꯡꯂꯨꯔꯦ ꯇꯌꯥꯜꯗꯤ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯤꯕ ꯀ꯭ꯔꯤꯀꯦꯠꯇꯨ ꯌꯦꯡꯂꯤꯉꯩꯗ ꯎꯍꯧꯗꯕꯅꯤ ꯏꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯕꯗ ꯁꯥꯎꯔꯞꯅ ꯑꯣꯟꯊꯣꯔꯛꯏ ꯌꯥꯎꯁꯪ ꯋꯥꯠꯂꯤ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ
ꯑꯣꯏꯔꯝꯂꯤꯕ ꯃꯇꯥꯎꯒꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯍꯥꯏꯒꯤ ꯈꯟꯅ ꯑꯣꯟꯊꯣꯔꯛꯄꯗꯣ ꯍꯥꯏꯔꯝꯗꯦ ꯁꯥꯎꯔꯝꯕꯒꯤ ꯃꯔꯝ ꯑꯣꯏꯅ ꯍꯪꯂꯛꯄꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯅꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯅꯨꯡꯁꯤꯠ ꯑꯃ ꯇꯧꯕꯗꯨꯗ ꯇꯌꯥꯜꯁꯨ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯨꯞꯇꯦꯛꯂꯕ ꯕꯣꯇꯜꯗꯣ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯈꯝꯕꯜꯂꯤꯕ꯭ꯔꯥ ꯀꯩꯗꯧꯔꯤꯕꯅꯣ ꯃꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯦ ꯃꯁꯥꯁꯨ ꯈꯪꯖꯗꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯆꯟꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯕꯗ ꯅꯛꯁꯤꯟꯈꯤꯕꯗ ꯃꯐꯝꯗ ꯁꯥꯎꯅꯤꯡꯕꯒꯤ ꯏꯍꯨꯜꯗꯤ ꯄꯣꯛꯂꯦ ꯇꯌꯥꯜꯗꯁꯨ ꯄꯥꯎ ꯇꯝꯂꯨꯗꯦ ꯌꯦꯡꯂꯤꯕ ꯃꯁꯥꯅ ꯑꯗꯨꯗꯁꯨ ꯄꯨꯛꯅꯤꯡ ꯆꯪꯂꯨꯗ꯭ꯔꯦ ꯃꯤꯠ ꯑꯅꯤꯗꯣ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯒꯤ ꯃꯥꯏꯀꯩꯗꯇ ꯊꯝꯈ꯭ꯔꯦ ꯍꯜꯂꯛꯂꯕ꯭ꯔꯥ ꯌꯦꯡꯕ ꯈꯛꯇꯗ ꯃꯉꯛ ꯃꯔꯤꯜ ꯆꯠꯀꯗꯧꯔꯦ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗꯤ ꯏꯆꯟꯒꯤ ꯌꯨꯝꯗ ꯂꯥꯛꯆꯕꯅꯤ ꯃꯃꯥ ꯃꯆꯦ ꯎꯅꯤꯡꯉꯤ ꯃꯤꯠꯈꯨꯗ ꯇꯠꯇꯅ ꯇꯝꯂꯕꯗ ꯃꯤꯠꯈꯨꯅ ꯄꯨꯕꯤꯔꯛꯄꯅꯤ ꯅꯤꯡꯉꯥꯏ ꯇꯧꯐꯝꯅꯤ ꯃꯤꯠꯈꯨ ꯃꯍꯥꯛꯇꯤ ꯏꯆꯟꯒꯤ ꯅꯤꯡꯉꯥꯏ ꯏꯟꯗꯕ ꯉꯝꯗꯕ ꯃꯤꯠꯈꯨꯅꯤ ꯃꯆꯥꯅ ꯈꯪꯍꯧꯗꯅ ꯐꯥꯎꯖꯤꯜꯂꯛꯄꯗ ꯀꯨꯁꯨꯝ ꯏꯪꯉꯛꯏ ꯅꯈꯣꯏꯅꯤꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯏꯆꯟ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯈꯨꯠꯇ ꯑꯃꯨꯕ ꯈꯥꯎ ꯃꯌꯨꯝ ꯑꯆꯧꯕ ꯑꯃꯁꯨ ꯄꯥꯏꯈꯤ ꯃꯃꯥꯅ ꯍꯪꯂꯤꯕꯗꯣ ꯇꯥꯔꯕꯁꯨ ꯈꯨꯝꯂꯝꯕ ꯇꯧꯗꯦ ꯃꯤꯠꯈꯨꯗꯤ ꯀꯨꯁꯨꯝꯒꯤ ꯅꯥꯛꯇ ꯐꯝꯊꯩ ꯀꯨꯁꯨꯝꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨꯗ ꯌꯥꯎꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤ ꯃꯃꯥ ꯅꯆꯥꯅꯨꯄꯤꯁꯤ ꯌꯨꯝ ꯆꯠꯅꯤꯡꯉꯤ ꯄꯨꯕꯤꯌꯣ ꯌꯥꯝ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯨꯔꯛꯂꯤꯅꯤ ꯏꯆꯦꯗꯤ ꯎꯗꯦ ꯀꯥꯏ ꯆꯠꯈꯤꯒꯦ ꯇꯨꯝꯂꯤꯕꯅꯤ ꯂꯩꯁꯥꯕꯤꯅ ꯅꯨꯡꯊꯤꯜ ꯇꯨꯝꯁꯤꯟꯒꯅꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯉꯥꯡ ꯃꯆꯥ ꯂꯩꯔꯤꯉꯩꯗꯗꯤꯅꯦ ꯃꯆꯤꯟ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯕꯅꯤꯅ ꯃꯥꯗ ꯂꯥꯎꯅꯕꯗ ꯇꯨꯝꯕ ꯆꯪꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯆꯦꯁꯨ ꯅꯆꯦꯒꯤ ꯊꯣꯛꯄ ꯃꯃꯥꯁꯨ ꯃꯃꯥꯒꯤ ꯊꯣꯛꯄ ꯂꯩꯔꯤꯁꯤꯅꯤ ꯅꯣꯏꯒꯤꯅ ꯀꯝꯗꯧꯔꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏ ꯃꯃꯥ ꯍꯣꯏꯒꯗꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯀꯟꯅ ꯐꯥꯒꯠꯂꯛꯏ ꯍꯧꯈꯤꯕ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗꯣ ꯄꯜꯂ ꯈꯠꯅꯕ ꯂꯥꯎꯅꯕ ꯂꯦꯞꯇ꯭ꯔꯤ ꯎꯅꯗ꯭ꯔꯁꯨ ꯍꯦꯛꯇ ꯊꯤꯅꯩ ꯎꯅꯔꯁꯨ ꯆꯤꯛꯅꯕꯗ ꯈꯥꯝꯗꯣꯛꯅꯕ ꯋꯥꯏ ꯀꯨꯝꯍꯩ ꯑꯃꯅꯤ ꯃꯃꯥ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯂꯩꯔꯝꯃꯤꯗ ꯃꯈꯣꯏ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯉꯥꯟꯕꯅ ꯂꯥꯎꯔꯞ ꯉꯥꯡꯂꯛꯄꯗ ꯃꯤꯈꯨꯒ ꯀꯨꯁꯨꯝꯒ ꯌꯦꯡꯊꯣꯔꯛꯏ ꯉꯥꯟꯕ ꯀꯨꯏꯔꯦ ꯎꯗꯕ ꯉꯥꯟꯕꯁꯨ ꯉꯦꯛ ꯐꯝꯊꯔꯛꯏ ꯁꯨꯃꯥꯡꯗ ꯀꯧꯅꯥ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯀꯨꯁꯨꯝ ꯌꯦꯟꯁꯥꯡ ꯃꯜꯂꯝꯕꯅꯤ ꯃꯤꯠꯈꯨꯅ ꯍꯪꯉꯛꯂꯤꯗꯨꯒꯤ ꯄꯥꯎꯈꯨꯝ ꯉꯥꯟꯕꯅ ꯂꯛꯅꯕꯣꯏ ꯀꯔꯤꯕꯣꯏ ꯈꯨꯝꯃꯤ ꯅꯌꯥꯝꯕꯗꯤ ꯏꯔꯣꯏ ꯃꯅꯝ ꯑꯗꯨꯝ ꯅꯝꯂꯤ ꯍꯥꯏꯇꯥꯏ ꯏꯅꯥꯎꯈꯣꯏꯗꯧꯅ ꯃꯁꯥ ꯅꯥꯟꯕ ꯃꯤꯔꯛ ꯇꯤꯟꯕ ꯃꯤꯁꯨ ꯑꯣꯏꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯀꯥꯏꯕ ꯄꯤꯅꯒꯨꯝꯁꯤꯗ ꯉꯥꯟꯕ ꯑꯩꯈꯣꯏꯅ ꯐꯤ ꯑꯅꯥꯟꯕ ꯁꯦꯠꯂꯁꯨ ꯐꯖꯕ ꯒꯥꯔꯤ ꯇꯣꯡꯉꯁꯨ ꯁꯦꯜ パꯏꯕꯗꯤ ꯉꯥꯟꯕꯅ ꯕꯥꯔꯤꯗ ꯍꯦꯜꯂꯤꯗ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯌꯨꯝꯖꯥꯎ ꯃꯊꯣꯜ ꯃꯔꯣꯡ ꯂꯣꯡꯕ ꯁꯥꯗꯧꯔꯦ ꯌꯨꯝ ꯁꯥꯗ꯭ꯔꯤꯈꯩ ꯒꯥꯔꯤ ꯑꯆꯧꯕ ꯇꯣꯡꯉꯣꯏꯅ ꯃꯨꯛꯂꯤꯅꯤ ꯍꯥꯏꯗ ꯏꯆꯟ ꯂꯤꯟꯊꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯄꯨꯈꯝ 2-3ꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯥꯡꯍꯧ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ ꯏꯁꯤꯡꯁꯨ ꯌꯥꯎꯔꯛꯏ ꯉꯥꯟꯕ ꯎꯔꯕꯗ ꯏꯆꯟꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯏ ꯆꯥꯔꯝꯗꯥꯏꯗꯤ ꯈꯪꯈ꯭ꯔꯕ ꯏꯍꯦ ꯍꯧꯔꯛꯂꯕ꯭ꯔꯥ ꯑꯉꯥꯡ ꯃꯆꯥ ꯅꯕꯨꯡꯁꯤ ꯏꯀꯥꯏꯔꯅꯤ ꯏꯃꯥ ꯏꯀꯥꯏꯗꯦꯗ ꯀꯨꯁꯨꯝꯒꯤ ꯋꯥꯗꯣ ꯉꯥꯟꯕꯅ ꯑꯣꯛꯂꯒ ꯈꯨꯝꯕꯅꯤ ꯏꯆꯟꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯀꯥꯏꯗ ꯏꯀꯥꯏꯔꯅꯤ ꯂꯥꯎꯔꯤꯕ ꯈꯨꯂꯥꯎꯗꯨꯒ ꯈꯨꯖꯥꯏꯁꯤꯅ ꯊꯣꯝꯗꯅ ꯅꯪ ꯅꯃꯥꯏ ꯀꯥꯏꯔꯅꯤ ꯂꯤꯟꯊꯣꯏꯅ ꯁꯥꯎꯔꯞ ꯏꯆꯟꯕꯨ ꯆꯩꯕꯅꯤ ꯃꯗꯨꯗꯁꯨ ꯏꯆꯟ ꯍꯥꯎꯕ ꯍꯟꯗꯦ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯒ ꯃꯋꯥꯗ ꯉꯥꯡꯕꯁꯨ ꯁꯥꯎꯅꯤꯡꯉꯤ ꯁꯥꯎꯋꯦ ꯑꯩꯈꯣꯏꯗꯤ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯉꯥꯟꯕꯗꯤ ꯅꯣꯛꯂꯤ ꯃꯗꯨꯗ ꯂꯤꯟꯊꯣꯏꯁꯨ ꯉꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯥꯅ ꯇꯧꯔꯤꯈꯩ ꯉꯥꯡꯉꯤꯈꯩ ꯌꯥꯕꯩꯅꯤ ꯌꯥꯏꯌꯦ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡꯅ ꯎꯁꯤꯠꯄꯤꯗ꯭ꯔꯤꯁꯦ ꯈꯔ ꯆꯩꯌꯨ ꯂꯝꯗꯟꯅꯔꯅꯤ ꯃꯤꯅ ꯋꯥꯔꯛꯇꯕ ꯑꯉꯥꯡ ꯃꯥꯜꯂꯅꯤ ꯃꯤꯉꯣꯟꯗ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤ ꯁꯤꯕꯨ ꯀꯩꯗꯧꯒꯦ ꯂꯤꯟꯊꯣꯏ ꯉꯥꯟꯕꯅ ꯈꯨꯝꯂꯛꯂꯤꯗꯣ ꯇꯥꯕꯗ ꯀꯨꯁꯨꯝꯅꯁꯨ ꯉꯥꯟꯕꯗ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯂꯨꯅ ꯇꯧꯕꯗ ꯑꯉꯥꯡ ꯃꯥꯡꯗꯧꯔꯦ ꯏꯕꯨꯡꯉꯣ ꯈꯔꯁꯨ ꯀꯤꯍꯜꯂꯨ ꯅꯪꯅ ꯌꯥꯕꯅ ꯃꯁꯤ ꯃꯥꯡꯗꯧꯔꯦ ꯉꯥꯡꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ ꯏꯃꯥ ꯍꯣꯏꯒꯤꯅ ꯊꯧꯅꯇꯤꯌꯦ ꯃꯃꯥꯗ ꯏꯆꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯎꯗ ꯄꯩꯔꯞ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯏꯆꯟꯒꯤ ꯑꯐꯥ ꯄꯨꯟ ꯅꯥꯏꯗꯕ ꯃꯇꯧꯗ ꯃꯤꯠꯈꯨꯠꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯟ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯑꯃ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ ꯍꯩꯅꯗꯕ ꯊꯕꯛ ꯉꯥꯛꯇ ꯃꯥꯒꯤꯗꯃꯛ ꯃꯌꯥꯝꯅ ꯏꯆꯟꯗ ꯆꯩꯔꯤꯕꯗꯣ ꯃꯅꯥꯗ ꯍꯥꯞꯇꯦ ꯉꯥꯟꯕꯅ ꯏꯆꯟꯒꯤ ꯃꯤꯆꯪ ꯆꯪꯂꯛꯏ ꯅꯣꯏꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯔꯒ ꯃꯥꯒꯤ ꯃꯕꯨꯛ ꯐꯥꯎ ꯈꯪꯗꯕ ꯃꯤꯠꯈꯨꯏꯕꯣ ꯀꯃꯥꯏ ꯇꯤꯟꯅꯔꯤꯅꯣ ꯅꯣꯏ ꯂꯥꯛꯄꯩ ꯄꯥꯎꯁꯦ ꯅꯣꯏꯅ ꯍꯥꯏꯗꯅ ꯑꯩ ꯀꯃꯥꯏ ꯈꯪꯗꯧꯔꯤꯒꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯐꯣꯟ ꯇꯧꯔꯛꯏꯅꯤ ꯉꯥꯟꯕ ꯂꯥꯛꯑꯣ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯛꯏ ꯉꯥꯟꯕꯁꯨ ꯎꯅꯤꯡꯉꯦꯅ ꯀꯧꯔꯛꯏꯅꯤ ꯑꯩꯈꯣꯏ ꯑꯉꯥꯡꯅꯕꯣ
kusum yam thazadana hairakpani noklaga nganbasu adum hairei aina thabak tori lakpa farak tani hairubada kapkibu tori pokmina mamachal nattamina manungsibidi akoi chena kauradi kudakta lakani sini makhoi pula mangonda yengpada ichal latlat tori dangan ba nachin thinu noi sa pham thokpa chalo ai pa na binu isan ikai re khanglabada ngan bada laknari asing ba haibagi ikai rabo angang mucha dangan ba haune ani dugi matauda pulop noi ichan su ikai khangda nok thorakle somda ichan di haraung na mayam ga chamin thakminari adobo mitkhu ga ichan ga chatmin na kibo ho kiba nongdairem badi mai hori mana sauri badugi maram tayal da khangande yumda halasi haina halaklabani adobo ma di yumda changda tayal bu thanam laga amung handuna laklaga MU Health Center mamangda ani dubu halak pangairi nupi macha asina manakta nangna changsilakthringe nupi macha asigidama thamoi laiman kangba hore karigumba nupi macha asina mahaki thamoi manungda changkrabadi nongdairembagi saklon kamdaurakani sintha mahaki nungshili chingna chingduna puba ngamdauribra charang khwairangdana ngairabana mayam su hau khwai basu ya yadre aduna asumna su khanjei mahangna tayal thinba chatlinge hostel da changkrabra halakkrabra haiduna adubo thenglabasu thengna ngai bati ngai rage khalleiri pung mari makhai tarakpa adwaida ani do mu hanjanikre ngasai chatkibada higatkiba moongdagi taba tawda ngasai dagi leiriba mabu ubiramdre nongdairembana gari manungda famduna leirimbadagi satkumthai kuide mitku su buletu thodorei mitku bu nongdairembana khut khattuna khami mitku su khamlaklabada lambi matai thaisali aduga yamba aibu sa khangbibro khangde hangge haibe khamlini asabu khonphamda kam thorakpa nongdairembagi wahaini wahai sida yunam su loinarei mitku su sakhangdaba mathaki hal amana mafamda sawa mata uttuna khamlabada khawdak chare tungmang haifet yingduna kare shu haida leise nongdairembana atuma asawa khonphamda hauzik nanga changmina kiba nupido kanano ichalo hoine minghang banate nanga maga kari mari leni chumna tinabani iyamba nachinthino saptram na mamit mana lang thoktuna law khalakbani mikhu ta sengna kiba pokle nongdairembagi saptra sida mana aseng bahijabadu su thazabi drabada anirak hanna haibasu ngamjadre mitkhuna tumi laisin krabada nongdairembasu phorit khudang chingkhalap tawna amukka swangi sengna khomo nanga maga kari mari leni aina hajari sa sengmani yamba maga ega high school lab tai tinarakpani tinaba khak oiraga ngasai tawkhri mo ongdo kaino adu hekte yabro khongpam khangdre mitku khabagi ichanga gi maramdadi ichange ayaba yawda lithokpa tamthokpa sungamde tawfom khangde aduna matawduna hina sauraba nongdairembana yarakta nganglaga nupaga nupiga dumai tinaba yabra yamba sengmani ibani maruf oine chamchamna tinabani ai mangonda call torok su tongge yamana yam chingnabiradi tasengna pakhatle mitku mi amukta khanaraktriba pakhangni ingna tapna kanada su kaisada leise mikhuna ichalda call tawge hairaklabadi nongdairembado saugatlama phatharakle aduga tawsinarei haipa sanu nathongnadana nathau sarakanu chatkro yare mitku su pantharamde paikhei thauki nongdairembagi nakte khara lapthoraklabada ichanda call tori kaidore natuga khanarabo mafi po hongri ichandi mitkhuna call toraklibado sek sek launa nganglambado mitkhuna tamlakpa tabada maithong khangung hongi kanabu oiragiba khalli tapna su hangi dakhabadi natte ko natte mabu kamai masa khangloidoino ina aikhoidagi hanni yunam su wang wang nami yam sawu su mali saptram ni matawdo furakladra kirurabani ibema nanga chatminaba ngamdau mansilaktre madui nupadoi mo ongdudi yu palakpada ichangi mabukta nongdairemba khalai adubu nongdairembagi mo ong matawda mabu khanba manbagi mataw ukidamana amuksu khanjane khanjanarabasu nongdairemba natrabadi aifam suklai leitre nongdairembasu ichangi hostel mamangda gari thawzilai kumtharakpasu tawde ngawre tasengna mahak masana tawjaribase karino khangzade ngahak mafam aduda leiramlaga mamai leiduna thawdokre angaw nushina puba ngahak ngahaki khalakpa wakhalda chatpagi matawda adumak tawri
ꯈꯨꯗꯛꯇ ꯈꯜꯂꯛꯄ ꯅꯤꯡꯉꯛꯄ ꯋꯥꯈꯜꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯗꯅꯤ ꯇꯨꯝꯂꯤꯕꯤ ꯏꯆꯟꯒꯤ ꯃꯣꯕꯥꯏꯜꯗꯣ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯈꯤꯡꯂꯛꯂꯕꯗ ꯇꯥꯔꯛꯂꯗꯨꯅ ꯏꯆꯟꯁꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯀꯅꯥꯅꯣ? ꯑꯩꯅꯦ꯫ ꯇꯨꯝꯂꯨꯕꯒꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯌꯦꯡꯗ ꯅꯥꯀꯣꯡꯗ ꯅꯞꯁꯤꯟꯈꯤꯕꯅꯤ ꯃꯣꯕꯥꯏꯜꯗꯣ꯫ ꯂꯨꯝꯅ ꯂꯥꯛꯄ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯈꯣꯟꯖꯦꯜꯗ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯁ꯭ꯀ꯭ꯔꯤꯟꯗꯁꯨ ꯌꯦꯡꯂꯨꯏ, ꯗꯥꯔꯦꯝꯕ ꯊꯥꯔꯝꯂꯤ꯫ ꯍꯤꯞꯂꯝꯕꯗꯒꯤ ꯏꯆꯟꯗꯣ ꯁꯠ ꯐꯝꯃꯤ꯫ ꯗꯥꯔꯦꯝꯕ, ꯑꯍꯤꯡꯁꯤꯗ? ꯑꯍꯤꯡ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ? ꯁꯥꯎꯅꯤꯡꯕ꯭ꯔꯣ? ꯂꯥꯏꯌꯦꯡ ꯐꯥꯏꯔꯦ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯃꯁꯨ ꯂꯣꯏꯅꯔꯦ ꯏꯈꯪꯗ ꯈꯪꯂꯦ꯫ ꯏꯆꯟ ꯇꯨꯃꯤꯟ ꯂꯩ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯅ ꯑꯃꯝꯕꯗ ꯌꯨꯝꯗ ꯍꯟꯖꯤꯟꯗ ꯂꯩꯕꯗꯨꯅꯤ ꯂꯩꯔꯤꯕ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯤꯠ ꯍꯥꯏꯊꯔꯒ ꯂꯣꯡꯊꯣꯛꯇꯨꯅ ꯍꯤꯞꯂꯤ꯫ ꯏꯆꯟꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯕꯗ ꯁꯤꯟꯊꯥ ꯀꯥꯏꯅꯕꯒꯤ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯇꯨꯒꯤ ꯃꯩꯅꯤꯜꯗꯨꯒ ꯄꯨꯟꯅ ꯌꯥꯟꯁꯤꯟꯅꯈꯤꯗꯨꯅ ꯃꯤꯠꯈꯨꯒ ꯆꯠꯃꯤꯟꯅꯈꯤꯕ ꯎꯕꯗ ꯀꯣꯆꯤ ꯀꯣꯠꯄ ꯍꯧꯔꯛꯏ꯫ ꯅꯨꯄꯤ ꯅꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯄꯛꯅꯝꯇ ꯅꯞꯄꯗꯣ꯫ ꯉꯁꯥꯏ ꯅꯨꯄꯥꯗꯨꯅ ꯀꯩ ꯄꯤꯖꯔꯛꯂꯕ? ꯈꯌꯥꯡ ꯄꯣꯏꯕ ꯄꯨꯔꯝꯂꯕ? ꯏꯆꯟ ꯋꯥꯈꯜ ꯇꯥꯔꯦ ꯃꯤꯠꯈꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯒ ꯆꯥꯅꯔꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅꯤ ꯆꯨꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯇꯥꯔꯤ ꯃꯥꯅ ꯉꯥꯡꯂꯤꯕꯗꯣ꯫ ꯗꯌꯥꯜꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏ ꯈꯪꯕ꯭ꯔꯣ? ꯅꯪꯗꯤ ꯅꯨꯄꯥ ꯈꯨꯗꯤꯡ ꯅꯞꯂꯣꯏ, ꯅꯨꯡꯁꯤꯕꯕꯨ ꯆꯦꯠꯅ ꯊꯝꯒꯗꯕꯤ ꯅꯨꯄꯤꯅꯤ꯫ ꯁꯤꯟꯊꯥꯒꯨꯝ ꯑꯍꯦꯟꯕ ꯑꯃꯒꯤꯗꯃꯛ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯃꯣꯏ꯫ ꯂꯥꯏꯔꯩ ꯁꯦꯜ ꯄꯥꯏꯗꯦ ꯍꯥꯏꯅ ꯀꯔꯦꯝꯅꯔꯛꯂꯣꯏ꯫ ꯑꯗꯨꯅ ꯈꯪꯅꯧ, ꯅꯛꯅꯧ, ꯇꯤꯟꯅꯧ ꯑꯁꯨꯃꯥꯏꯅ꯫ ꯑꯗꯨꯒꯗꯤ ꯅꯪꯁꯨ ꯃꯥꯒꯨꯝꯕꯤ ꯑꯣꯏꯔꯝꯂꯦ꯫ ꯀꯅꯥꯅꯣ ꯁꯤꯟꯊꯥ ꯍꯥꯏꯗꯤ? ꯃꯔꯛ ꯁꯠ ꯊꯠꯇꯨꯅ ꯃꯥꯒ ꯆꯥꯡꯗꯝꯅꯗꯨꯅ ꯊꯦꯠꯆꯤꯜꯂꯛꯂꯤꯕ ꯃꯤꯡ ꯑꯗꯨꯕꯨ ꯈꯪꯅꯤꯡꯅ ꯏꯆꯟꯅ ꯍꯪꯉꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯇꯥꯛꯇꯦ꯫ ꯃꯍꯥꯛꯀꯤ ꯆꯤꯝꯕꯥꯜꯗ ꯃꯇꯝ ꯆꯨꯞꯄꯗ ꯅꯞꯇꯨꯅ ꯂꯩꯕ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯛꯏ꯫ ꯍꯤꯡꯆꯥꯕꯤ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ, ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯅꯨꯄꯤꯗꯨꯅꯤ꯫ ꯑꯩꯒ ꯃꯥꯒ ꯆꯥꯡꯗꯝꯅꯒꯅꯨ꯫ ꯅꯨꯄꯤꯗꯤ ꯅꯨꯄꯤꯅꯤ, ꯅꯨꯄꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤ, ꯈꯦꯠꯅꯔꯣꯏ, ꯃꯥꯟꯅꯒꯅꯤ ꯑꯗꯨꯃꯛ꯫ ꯅꯪꯅꯁꯨ ꯎꯠꯂꯦ ꯉꯁꯤ꯫ ꯏꯆꯟ ꯃꯤꯠ ꯀꯨꯞꯇ ꯂꯩ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯇꯧꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯜꯂꯛꯏ꯫ ꯈꯟꯐꯝꯁꯨ ꯊꯣꯛꯄꯅꯤ, ꯈꯟꯁꯨ ꯈꯟꯒꯅꯤ꯫ ꯃꯥꯅ ꯉꯥꯡꯕꯗ ꯏꯆꯟꯅ ꯈꯨꯝꯂꯨꯗ꯭ꯔꯕꯗꯨꯗ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯍꯪꯂꯛꯏ꯫ ꯇꯥꯗ꯭ꯔꯣ ꯉꯥꯡꯉꯤꯁꯦ? ꯇꯥꯏ꯫ ꯃꯇꯨꯡ ꯑꯗꯨꯝ ꯇꯧꯒꯅꯨ, ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯊꯧꯕꯨꯗꯤ ꯅꯠꯇꯦꯀꯣ, ꯅꯠꯇ꯭ꯔꯕꯁꯨ ꯅꯪꯅ ꯅꯨꯄꯥ ꯑꯃꯒ ꯅꯛꯁꯤꯟꯅꯕ ꯎꯕꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ, ꯀꯔꯤ ꯍꯥꯏꯅꯤ, ꯍꯥꯏꯐꯝ ꯈꯪꯗꯕ ꯀꯔꯤꯅꯣꯃꯗꯤ ꯐꯥꯎꯔꯤ꯫